Manipur Top Trending News tuman welada source dari lokot jarga mata-mata di oiba maru oiba ipau sing patukan khanam jai ngasigi ngaroiba amadi ahan headline da cookie sing wari sanaroi haiduna mioi kharana chaiba yauki adubu maduna ngasidi highway sing da chatpa yarake kemsang raja sing adi isa gi dai da oidoribra karigumba lamhetu hemba cookie sing na lu tong bi yaukraba luchat sing adubu chathak labdi haina hangnari Manipur ena si chana hadri da Celsius patok hanbi kanu haibo wapum high court yoksilakle high court na kari haidi Celsius ki tabak state of view haijar ki ba wakati high court na respondent singi wakum matung ina khana gani haina phongdora kre ngarang su passenger chani hena tongduna gari tara Imphal Dimapur lambida chatkhe August 2026 tagi National Highway number 2 Imphal Dimapur highway pain da amukhana passenger ko gari sing chatpa horpada Assam gi chief minister Hemanta Biswa Sarma taramna oglakli Assam da amukhana COVID-19 gi anoba case sing thengnare haidi ya amukan da riba Yes, no yang tadi. Serauki IDP singi yum sabi ba kakana hingga ngam gadari ba. Supam nopam leitare singna lenga ki tingpa ngai hori. Jini ki matang da Bihar ki minister amagi wapam da ataba sing angak popok nare. Rusang ka singna aikhoi amatani Manipur kaiba yaroi haram ba wakron tung induna chasi ibobi. Pau sandok na pijari. Ahan ba pauda. Kuki singa wari sanarui haidina. Mioi kyana chai kingangki amari social media da. Tani video kya ama senduna karenaki. Adugo Maduna ngasidi highway sing chatpa yarake kemsang pong haidi Manipur tangdu leita ba hanjil hanaba honor pada miyamna positive oiba wakalon galona na manglom da section minana ba mathok tai haina chief minister wai kemsang phongdo aduna koki singa wari sanaroi haiduna mioi kharana chai bangang ba yauki adubu wari sanaroi banina ngasidi highway sing chatpa yarake haina phongdorki wapam asing asi Imphal smart city limited na sinduna nagampal da Manipur gi ahan bo oina sagatkiba mechanized road ki parking gi Makum hangbo pagi tharong damahakna kong hai kibani tharo masida chief secretary Dr. PK Goyal amasung makok thong balenga ki official singa saruk yaki tharong mari lena chief minister na hai ing tapalai pak amata chakapra korpangam loi miyamgi marakta mioi kuchok kharana koki singa wari sai haiduna chai bangang bo kya tawki adugu saribo wari aduna ngasidi highway singa chatpa yarpani afaba tarukpada hai haiba ngamba fataba tawu fatti haiba ngamba wakal khanba mathok tai lamdam sida tandu leita ba korpa haibasi soifadaba thabak amani masida ing tappa pamdabasing leholabasu masibu pambasing di amato oina ponsiduna ing tappa purak minarsi haiki ngasi miyamda kusinariba mechanized rotary parking asi miyamna ningthina sinabiu masina dukan amadi lambi gi matai da gari khamjintuna thambadagi mayongna halabiba lambi chenbagi khudong chada bakara makhaidi kokhan bangam haiki Assamda COVID-19 gi anoba case ama thengnare hari malem sinba thungna sandotuna misimina chawna mayongna hakiba COVID-19 pandemic gi Tara safar kalau matung dah hoki betah ani rom da Assam da laina asik anoba casing thingnare Assam health expert sinari anoba casing thingnar basu miyawi posi da sathi ba phimdi ohendri haina phongdorakli official ki report ki matung ina mamang thari haurak laga tali betha asi fawda upper Assam da COVID-19 ki positive case marfu dagi moga fawu thingaki laipa asil chaliba sahi asi ki jun thari hauduna thingnari ba COVID-19 ki anoba license asi Omicron gi RF05 haina khangnaba S variant amana tolpani hairi laina asi mayok naraba patient singna lok lai haugumbagi symptom sing uli kutong chada basi mayok naraba pawda haujik phawbugi oinadi laina asina hena sathiba infection phone badi yaudri hainasu microbiologist amana phongdorakli makha tartinga channel asibu nungsibiduna subscribe amadi like comment pibiramu awarpa amadi soikilamkiba yawabasunga pi haijage amarundana chini gi matang da Bihar gi minister amagi wafumda atabasing anga kopoknakre kari wafum websano Laipa si da mahok sagumna chini marang kaina phanglatabdagi ngasigi mamal wakhalpa amasung mapalaipak singdagi chini laibagi thausil haulingai gi serakta Bihar gi Shaban Kumar Kauba minister amana chini gi mamal hengalakpuna toidokna miyamda khudong chadaba mayakna haloi maramdi laipa asida diabetes laina mayakna ba casing hengalakli haina phongdorpada atabasingna anga popoknakre wapam asi mahakna pawmisingda phongdoladuna hai miyamna haujik chini sabi sang yamna hanthare mioi khudimak diabetes laina mayakna re madamasina haujik Kanana bu atumba cari bagi haiduna chini gi mamal hengal puna karisu ahong bopokloi haiduna masigi damak waningai leiti haiki Pambe abadi Bihar da nimit kharan gi mamangda chini kilogram ama lupa nifu nipan dagi yangkai fawa piram labasu hojikti lupa humpu ga manga da hengalak labani minister asina wapam masi phongdor pada independent MP Apu Yaratna yaningo phongdor duna minister asidagi yamna kari karamba wakalon lopum thodi bagi haina hangati Ngasi Manipur da ena sisana hadringai da Celsius pangthok hanbiganu haiba wapam high court yoselaklamsu high court ki site ki kari hairakli Celsius ki thabak state of view hajar ki wakati high court na
respondent-singgi pakum matung ina kanagani haina phungdarakhe. Campaign for Justice and Fair Delimitation JFD na Manipur gi tampaki miyam amasung miyam gi lup singa kusan natuna Manipur da su patak nana thawang tawliba census 2027 gi mangoy nana NRC san hangadabani habagi demand tawduna akan ba khongjang chaksilakpadagi ingi furup kharagi CSO singasu sagunar padagi asobu isu oipiba no NRC no census ki wapam High Court of Manipur yoksilakle tet asigi mahiro singi lup ama oiriba Kanglipa Student Association Secretary Parongbom Bablu Jahi Kunga Mapan Pagwa Nameda Pum Lekai amasung miyam gi lup International Peace and Social Advancement IPSAGI President Maibam Bisesor Sahi Umpugamanga Apopa M Nilbabu Sagolban Homnam Lerakna it is nursing Oidina High Court of Manipur Public Interest Litigation PIL number 14 of 2026 file Taroke Manipur Census Pangtok Jinaida NRC Hana Janahandiu Haikiba PIL Asigi Respondent Singai Union of India Gi Mohot Simba Government of India Gi Ministry of Home Affairs Ki Secretary Ministry of Home Affairs Ki Registrar General Amasung Census Commissioner Ministry Asigi Makada Laiba Manipur Gi Director of Census Operation Amasung Chief Principal Census Officer Manipur Lenga Ki Mahot Sinba Chief Secretary Amasung Lenga Asigi Commissioner Pawni Hari Amaromda Ngarang Su Census Chani Hena Tongtuna Gari Tara Infal Dimapur Lambida Satkre August Kungamatoi 2036 Taki National Highway Number 2 Infal Dimapur Highway Paringda Amukhana Census Puba Gari Singchat Pahorpada Assam Gi Chief Minister Himanta Biswasarmana Taram Orpe Manipur da Kangu Masal Gi Tamthiraba Lal Asi Haukibdagi Masigi Kudong Saba Lauraduna State Asigi National Highway Number 2 Paringda Maru Aina Infal Dimapur Lambida Maitisina Security Ki Ngaksel Thorang Yaudana Chatok Chasin Tawba Yadan Leklaba Matung Ngarang Puwari Oihauragadaba Tangkak Ama Oina Tourist Bus Ani Amadi Passenger Winger Ahumda Miyoi Samaga Kungamanga Tongtuna Infal Gi Kangkoki Fawga Dimapur Wati Fawwa Chatra Matung Asisu Passenger Chani Henbana Bus Mari Amasung Winger Tauta Tongtuna Infal Dimapur Wati Yaunaba Highway Asida Chatre Hari Passenger Gari Sing Ayupung Tararon Tarpada Kumalampaki ISBT Dagi Chatkibani Amarunda Ngarang Dagi Hoduna Manipur Gi National Highway Number 2 Paringda Infal Dagi Dimapur Fawga Gauhati Fawga Ge Passenger Gari Sing Chatpa Hokibabu Assam Chief Minister Himanta Biswasarmana Taramna Olagli Chief Minister Y. Khemchana Mahaki social media platform da X ta wapam asi phungdor pagalana ngasisu ani suba numita bus mari amasung winger tarukta passenger chani henbana Infal thadoki haina phungdorki Assam ki Chief Minister na ngarang Infal thadoki ba passenger sing Gauhati yarupada taramna okli haina su phungdorki pagalana highway asida passenger service amukhana horokli ba asi hajaraba Manipur da ingtapa hajilakna bagi atopa khongthang amani haina su phungdorki Tanba yabadi ha asigi nipanda Kangkopi district headquarter da pangtokpa Horam Amada Chief Minister Y. Khemchana Deputy Chief Minister Nemcha Kipgen Amasung Saitugi MLA Hakolet Kipgen ga punna highway asida proof una makimiyo sing free movement toba holagani haina lautok bani haidi Video si pagdala so kilang kibawa so mapigani channel si si video share mo subscribe ko bibi damo haina itan thar ko kumbasari amadi makataman di si batago mo ejeli